Hariba December fauba asida lenga ki makai digi chapsaba tabak thurum sing lokalaktragadi Meyam amadi IDP sing lambida thorakloi haningai lekti habna chingba akanba wafam su thamli haiba tare aja Manipur da chahi hum pharakadorba irang asi na maram orakanda tongan ba relief camp da sangjaduna leiriba Meyam sing asida lenga ki makai digi haiba tare yamna June July gi matamda thajaba pikibani Pes thongna December faugi manungda hanjalangani haidana madugi hanjalanabgi sharuk ama oina hadak torbung gi mafam singda akogi changubu matamda kuki militants singi maike digi akan ba bom amdi nomai kapsin duna landara kibgi todoksu leikibani oirakliba fibam sida oja numit tarani khakta di ngai kre ngaisilakle koi December thajalo isilakada ba numit tarani fau parantramani masida lengangna pikiba thajaba adu अखोगी थबकता ओंथोकपसी ngamgani haibagi mami adu uba fanglibra IDP singna masagi mayumda changnabagi manglan ama manglibasi oithokpa ngamgani haibagi lambi adu uribra oza kamaine yengi oza ki mijengda o masigi si hanbada akhogi kokomina chief secretary da adu governor da ogi sigi buffer zone gi posi clarification ama Piu haina haibasi yamna matang chaba podamani aduga masi sakana hanadagidi buffer zone leite na haiba aduga kuki singna amu buffer zone si leya na haiba aduga sigi marak se isda akoi de facto haigada practical oiba point da di tasengna makoina buffer zone cobra na traga sensitive zone cobra makoina government na maming ama hekta kongjerba taraga su akoigi leiba akoigi Manipur gi leiba pose isda akoigi tampaki lam sing se isda maitai Meyam sing si loina tasal laga thamaka da India gi military na akoi question laga thamba aduga matang dana kuki la lo sing sina akoi da attack to hun bagi pot ama coordinated attack hai si sigi pot ama leiba si akoi na loina khangi aduna tasengna akoi gi sigi sengmai dagi hanget henget to matamda maitai da noi chappa yaroi hairiba mafam da hairiba se singna mayam na clear oi minna gadori se masi kuki la lawuna to nate masi bharat sarkar na tawba bar ki lan mi singna implement tawba adu mapot amani aduna tasena kokomina communal politics to gono hai chi communal politics to se bharat sarkar gi yamna deep state oiba yamna makoi gi government ki na natana mai tongan military gi army gi assam rifles ki security force ki yamna deep oiba aduga adumba policy mai makhada tawwa poni haibasi akhoi mayamna loin makhangi aduga handak su akhoi delimited coordinating committee na tang taraga mari da delhi da protest to kiba du da su prime minister da memorandum pi kiba da yamna making na palibasi any india se is the communal violence thokro matung da population amaga changna ba yade haibase masidi ngasai India gi military na support to da taragadi masi oithok taba pot amani ko aduna Manipur da thoi base akoi community si tonga na thami basi Bharat Sarkar gi policy mai makha da tawba amani aduga masi unprecedented oiba Gujarat natraga akoi gi Delhi da any riot thokku matam da Muslim na Hindu na leiba area da mukchang ba yade ai ba Hindu na Muslim da tab area da sang ba yade ai ba se leite ko aduna India gi military na immediately intervene to matung da gaktani within few days da Gujarat sumare masu thingba ngamgribasi taseng na India bisi communal right to we ade India gi leiba unity and diversity se mangni haibagi ithosori juda id RSS BJP right wing kangbu singa involved to ba akoi gi riot singa leijerabasu amumu military na involved to komatam da di kudak ta irang lepi basa masi ngasagi irang si thokpa yade haibagi potu da neba aduga yan army na traga security forces haibasi religious oide moidi neutral ni moidi India constitution ngak na nabani the constitution gi manung tadi akoi loinbak dharma khudima community khudima mai hingbagi right lei haidana lei base madugi constitution gi pi ba potu ngak na nabani mai India gi state military lei se adu Manipur dadi hai ba potu thugai ra kanda Bharat ki military yamro military asina question laga mai tai sing si tasengna akoi lakshan na nabagi damakta tawrokpa lan amani aduga kuki lalobo sing sidi Bharat Sarkar na
funding tauba tolo pirga thamba moina designated camera hanga thamba makoiga Assam security forces ka laiminaraga tona tinara tauba aduna maitai de attack tawribasi Bharat Sarkar gi thausilamagi makhada engineer tauba violence nena akhang ai singnasu high Delhi maitai coordinating committee nasu masida yam strongly thajabata natana akoina prime minister da handak pikiba potuda akoina masigi keno se akoigi siguma policy je khudakta lepu haibo wafam si akoina prime minister da pikre home minister su pikre aduga Manipur gi MLA sing MPs mayam da su tasengna Manipur gi thoiba irang se masigi root cause di kuki ga maitai ga khanaba nate masidi khanan bani aduna masidi Bharat Sarkarna semiba makoina sponsor toriba militant organization sing se masigi policy loidribauti masi irang se dum laigini haiba wafam sini aduna buffer zone gi posidi sa irang se thola kanda akoi je punba yadre haina rabagi damakta India gi military government aduga maigi tongan ba dip aduna ne akoina handakta hana BJP si yorumba yamna akanba yamna senior oiba akoi BJP ki member oibiramba misa amana siri oja bijoina deep state yawi haidana magna haikibado madu akoi Delhi maitai coordinating committee su endorse tawi aduga deep state yawi haibadi Meyam da deep state haibadi masi community ki nataba India ki whole state ki labor missionaries Meyam sing army police aduga tonga moi Meyam si je loinmak sigi labor violence da makoina design toba aduga pot amani haibagi wafam ni adu masi hajing Manipur di Meyam yamna khangnare adu mipung khudingmak Tom and Harry akoigi loibak khangnare haitare adubu mapan gi dadi masigi posi khangnadaba se akoi Delhi maitai coordinating committee na miyam da malem gi miyam da khanghanaba lan asi Bharat Sarkarna design tawani aduga magi state involved tawi aduga lai India gi military labor system mayam singsna makoina thadokpa khulai khutpu kuki khulai paiba akoina kuki khudima koimak yengba yatre hajikti aduna maduna ni haibase akoina mek seng haidana masi miyam da campaign to paure aduna masi maitai kuki gi lanate masi Bharat Sarkar gi oiba adu global divide and rule gi makhada chatharakpa lal amani haibase akoina khangba taragadi ngasagi kokomina buffer zone labor leitabra haise in practice tadi thammi bani ramdi maitai na akoi torbung dagi kitang hen ge natragana haiba matamda thingiba mafam thingiba se kuki na natte masi thingise Bharat ki lan mising na thingbani haiba sima akoi clear oina tawminasi aduna miyam na Bharat ki lan mising na tawriba la Bharat ki sarkari policy asi change tawna ba ki dabakta miyam gi apunba lingjenama mathau tai haiba wafam se masi mahana thamjage aduna buffer zone bo erasu sensitive zone bo erasu mase aikoi Bharat ki lanmina thambani Bharat Sarkarna thambani maitai sing 1.5 million maitai si akoi laiba 2000 square kilometer ki cross over masi kuki na tawu nate ko haiba sima yan tamina si ado kuki mayam amana imphal da laksage haiba da lahanba ngamdriba se masi su maitai na nate maitai di already high gre aikoi na athingba leite moina lakpa matamda adu makoi chatpa yaroi haidana Bharat Sarkarna sogotra thamba lalobo mayam singsina nampuda thammakanda tawriba posini aduna mamang dasu akoi Guwahati dagi thadau ama Manipur da peace ki lamba nupa do hakre duni haliba da se nariba sing adusu ki lalobo sing sudas anaba Bharat Sarkarna funding tawba Bharat Sarkarna lingkhatpa kulai paiba lalobo sing ne na haiba mayam sing asi involved tawe na hairi duni ko aduna masigi manung da leiba magi grey politics mayam sing se akoi myam gyan taminaba machangi haina adumain thamjage aduna masigi policies da akoi myam punamak akoi leminaba mathau tai myam khangminaba mathau tai haiba wafam se akoi thamjage ahan bagi oina buffer zone